ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯀꯪꯂꯩ ꯄꯨꯡꯋꯥꯔꯤ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯑꯩꯈꯣꯏꯅ ꯃꯌꯥꯝꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯅ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤꯁꯤ ꯂꯤꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ꯫ ꯑꯗꯨꯒ ꯑꯃꯅ ꯆꯦꯅꯦꯜ ꯑꯁꯤ 100K ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯨ ꯌꯧꯒꯗꯧꯔꯦ꯫ 100K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯅꯕ ꯍꯣꯠꯅꯕꯗ ꯑꯗꯣꯝꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯛꯂꯒꯦ꯫ ꯑꯩꯒꯤ ꯃꯤꯡ ꯔꯥꯖꯥ ꯀꯧꯏ꯫ ꯊꯧꯗꯣꯛ ꯑꯁꯤ ꯑꯩꯅ ꯊꯕꯛꯀ ꯇꯧꯗ꯭ꯔꯤꯉꯩ ꯃꯇꯝ ꯆꯍꯤ 11-12ꯒꯤ ꯃꯃꯥꯡꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯝ ꯑꯁꯤ ꯈꯔ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥ ꯑꯣꯏꯅꯁꯨ ꯇꯧꯏ, ꯍꯥꯏꯕꯗꯤ ꯈꯔ ꯈꯨꯡꯒꯪꯒꯤ ꯂꯝ ꯑꯣꯏꯅ ꯇꯧꯏ꯫ ꯑꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯒꯥꯔꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯁꯨ ꯈꯔ ꯃꯈꯩꯗꯤ ꯋꯥꯠꯂꯤ꯫ ꯍꯧꯖꯤꯛꯄꯨꯗꯤ ꯒꯥꯔꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯦ ꯃꯄꯥꯟ ꯂꯝꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯗꯨꯅ ꯂꯩꯕꯅꯤ꯫ ꯌꯨꯝꯗ ꯃꯔꯛ ꯃꯔꯛꯇ ꯁꯨꯇꯤ ꯈꯔ ꯊꯣꯔꯛꯄ ꯅꯠꯇꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯗꯤꯜꯂꯤꯗ ꯑꯗꯨꯃꯛ ꯂꯩꯔꯛꯏ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ, ꯑꯩꯁꯤ ꯁꯨꯇꯤ ꯊꯣꯛꯀꯗꯧꯔꯦ ꯍꯥꯏꯗꯅ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕ ꯑꯃꯒ ꯂꯩꯃꯤꯟꯅꯕꯅꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕꯁꯤꯁꯨ ꯃꯍꯥꯛꯁꯨ ꯌꯨꯝ ꯊꯣꯛꯅꯤꯡꯂꯕ ꯌꯥꯝꯅ ꯀꯨꯏꯔꯕꯅꯤ꯫ ꯑꯗꯨꯅ ꯌꯨꯝꯗ ꯊꯣꯛꯄ ꯃꯇꯝꯗ ꯄꯨꯂꯞ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯈ꯭ꯔꯁꯤ ꯍꯥꯏꯗꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯅꯁꯨ ꯄꯨꯂꯞ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯈ꯭ꯔꯁꯤ, ꯑꯩ ꯏꯊꯟꯇ ꯊꯣꯛꯄꯗꯨ ꯌꯥꯝꯅ ꯇꯜꯂꯤ ꯍꯥꯏꯗꯅ ꯏꯕꯥꯅꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯅꯨꯃꯤꯠ ꯌꯦꯡꯂꯒ ꯇꯤꯀꯦꯠ ꯀꯛꯂꯤ꯫ ꯑꯗꯨꯒ ꯇꯤꯀꯦꯠ ꯀꯛꯂꯕ ꯃꯇꯨꯡꯗ ꯏꯕꯥꯅꯤꯁꯤ ꯌꯨꯝꯗ ꯊꯣꯛꯂꯛꯑꯅꯤ ꯍꯥꯏꯗꯅ ꯌꯨꯝꯒꯤ ꯃꯤꯗ ꯄꯥꯎ ꯂꯣꯏꯅ ꯄꯤꯈ꯭ꯔꯦ꯫ ꯃꯗꯨꯗ ꯏꯃꯥꯅꯁꯨ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯩꯒꯗꯧꯔꯤꯕꯅꯣ, ꯊꯥ ꯈꯔꯃꯨꯛ ꯂꯩꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯩꯒꯤꯅꯣ, ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯩꯒꯗꯧꯔꯤꯅꯣ ꯍꯥꯏꯗꯅ ꯏꯃꯥꯅ ꯍꯪꯂꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯊꯥ ꯑꯃꯃꯨꯛꯀꯤ ꯆꯥꯡ ꯂꯩꯒꯅꯤ ꯏꯃꯥ, ꯍꯟꯗꯛꯇꯤ ꯁꯨꯇꯤ ꯈꯔ ꯁꯥꯡꯅ ꯐꯪꯏ, ꯁꯤꯃꯤꯁꯇꯔ ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯈꯤꯕꯒ ꯍꯟꯗꯛꯇꯤꯈꯔ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯊꯒꯅꯤ ꯍꯥꯏꯗꯅ ꯏꯃꯥꯗ ꯑꯩꯅ ꯍꯥꯏꯈꯤ꯫ ꯃꯗꯨꯗ ꯏꯃꯥꯅꯁꯨ ꯍꯣꯏ ꯊꯣꯛꯂꯛꯑꯣ ꯌꯥꯔꯦ, ꯅꯆꯟꯅꯨꯄꯤꯁꯨ ꯑꯩꯈꯣꯏꯁꯨ ꯁꯤꯗꯩꯁꯤꯗ ꯅꯄꯥꯅ ꯑꯥꯗ ꯆꯤꯡꯗ ꯂꯩꯔꯤꯕ ꯍꯤꯡꯈꯣꯜ ꯑꯗꯨ ꯁꯪꯅꯕ ꯍꯣꯠꯅꯕꯗ ꯅꯆꯟꯅꯨꯄꯤꯒ ꯑꯩꯒ ꯈꯛꯇ ꯉꯥꯏ꯫ ꯑꯗꯨꯒ ꯅꯪ ꯂꯥꯛꯑꯕ ꯃꯇꯨꯡꯗ ꯍꯤꯡꯈꯣꯜ ꯑꯁꯤꯁꯨ ꯅꯪꯁꯨ ꯈꯔ ꯁꯪꯕ ꯌꯥꯎ ꯍꯥꯏꯗꯅ ꯏꯃꯥꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯔꯒ ꯐꯣꯟ ꯊꯝꯅꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯍꯟꯒꯗꯕ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯌꯧꯔꯛꯂꯦ꯫ ꯅꯨꯃꯤꯠ ꯑꯗꯨ ꯑꯩꯈꯣꯏꯁꯨ ꯏꯃꯥꯟꯅꯕꯗꯨꯒ ꯑꯩꯒ ꯇꯧꯔꯒ ꯄꯨꯂꯞ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯄꯅꯤ, ꯃꯈꯥꯗ ꯂꯥꯛꯄꯅꯤ꯫ ꯃꯈꯥꯗ ꯂꯥꯛꯄꯒꯤ ꯂꯝꯕꯤꯁꯤ ꯅꯨꯃꯤꯠ 4-5ꯃꯨꯛꯀꯤ ꯈꯣꯡꯆꯠꯅꯤ꯫ ꯑꯗꯨꯅ ꯃꯇꯝ ꯑꯁꯤ ꯂꯦꯟꯅꯕ ꯍꯣꯠꯅꯕꯗ ꯑꯣꯟꯊꯣꯛꯅ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯅꯨꯃꯤꯠꯇꯨ ꯅꯣꯡꯁꯨ ꯈꯔ ꯊꯤꯂꯤ ꯆꯨꯏ꯫ ꯏꯝꯐꯥꯜꯗꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯄꯗ ꯂꯝꯕꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯈꯔꯁꯨ ꯐꯪꯕ ꯋꯥꯠꯂꯤ, ꯍꯥꯏꯕꯗꯤ ꯅꯣꯡ ꯑꯁꯤꯅ ꯂꯦꯞꯇꯅ ꯆꯨꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯆꯪꯐꯝꯒꯤ ꯂꯩꯔꯛ ꯑꯗꯣ ꯈꯔꯁꯨ ꯁꯥꯡꯅ ꯆꯪꯏ꯫ ꯑꯗꯨꯅ ꯃꯦꯟ ꯔꯣꯗꯇꯒꯤ ꯆꯪꯅꯕ ꯍꯣꯠꯅꯕꯗ ꯅꯣꯡꯅꯒ ꯅꯣꯡ ꯆꯨꯕꯅꯤ꯫ ꯏꯃꯥꯟꯅꯕ ꯏꯕꯥꯅꯤꯁꯤ ꯅꯣꯡ ꯉꯥꯏꯍꯥꯛꯇꯪ ꯇꯨꯞꯄꯒ ꯂꯩꯁꯤ ꯍꯥꯏꯗꯅ ꯄꯨꯂꯞ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯅꯤ꯫ ꯃꯗꯨꯗ ꯏꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯚꯥꯏ, ꯅꯈꯣꯏꯒꯤꯗꯤ ꯆꯤꯡꯈꯣꯡ ꯃꯌꯥꯁꯨ ꯅꯛꯏ, ꯑꯀꯤ ꯑꯈꯪꯒ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯕ꯭ꯔꯥ? ꯍꯦꯔꯥ ꯚꯥꯏ, ꯆꯤꯡꯈꯣꯡ ꯃꯌꯥ ꯅꯛꯑꯦ ꯍꯥꯏꯗꯅ ꯌꯥꯝꯅ ꯍꯦꯛꯇ ꯅꯛꯄꯁꯨ ꯑꯣꯏꯗꯦꯗ꯫ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ, ꯆꯤꯡꯈꯣꯡ ꯃꯌꯥ ꯅꯛꯑꯦ ꯍꯥꯏꯕꯋꯥꯅꯤ ꯈꯔꯗꯤ ꯑꯗꯨꯝ ꯇꯥꯝꯃꯤ꯫ ꯑꯗꯨ ꯍꯩꯕꯨ ꯍꯩꯅꯕ꯭ꯔꯣ? ꯑꯁꯨꯝ ꯂꯩꯈ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯍꯩꯗꯤ ꯍꯩꯅꯔꯦ꯫ ꯑꯗꯣ ꯐꯔꯦꯁꯦ, ꯅꯣꯡꯁꯨ ꯆꯨꯔꯤ, ꯉꯥꯏꯍꯥꯛꯇꯪ ꯑꯗꯨꯝ ꯂꯩꯈꯤꯁꯤꯔꯥ? ꯉꯥꯏꯍꯥꯛꯇꯪ ꯂꯩꯈꯤꯁꯤ, ꯌꯨꯝꯗꯕꯨꯗꯤ ꯌꯧꯅꯤꯡꯕꯅꯕꯨꯗꯤ ꯂꯣꯏꯔꯕꯅꯤ꯫ ꯑꯩꯁꯨꯅꯤ, ꯌꯨꯝꯗ ꯈꯔ ꯊꯨꯅ ꯌꯧꯅꯤꯡꯉꯕꯅꯤ, ꯑꯗꯨꯕꯨ ꯅꯣꯡ ꯑꯁꯤꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯍꯥꯏꯅꯗꯨꯅ ꯏꯕꯥꯅꯤ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯀꯀꯥ ꯑꯃ ꯑꯣꯇꯣ ꯊꯧꯕꯅꯤ꯫ ꯃꯍꯥꯛꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗꯨꯗ ꯇꯥꯟ ꯆꯥꯔꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯑꯣꯇꯣꯗꯣ ꯉꯥꯏꯍꯥꯛꯇꯪ ꯈꯥꯝꯃꯣ ꯍꯥꯏꯗꯅ ꯈꯥꯝꯍꯜꯂꯤ꯫ ꯑꯗꯨꯒꯗꯤ ꯂꯩꯀꯥꯏꯒꯤ ꯀꯀꯥ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯉꯣꯟꯗ ꯔꯥꯖꯦꯟ, ꯅꯪ ꯍꯧꯖꯤꯛꯇ ꯊꯣꯛꯂꯛꯄ꯭ꯔꯥ ꯍꯥꯏꯗꯅ ꯍꯪꯂꯛꯄꯗ ꯑꯩꯅꯁꯨ ꯍꯣꯏ ꯀꯀꯥ, ꯒꯥꯔꯤꯁꯦ ꯐꯔꯛ ꯇꯥꯗꯅ ꯉꯁꯥꯏꯗꯒꯤ ꯅꯣꯡꯅꯒ ꯅꯣꯡ ꯆꯨꯕꯒ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯒꯥꯔꯤꯁꯤꯅꯒ ꯄꯥꯛꯅ ꯆꯦꯟꯗꯕꯒ ꯑꯩꯈꯣꯏꯁꯨ ꯐꯔꯛ ꯇꯥꯗꯅ ꯃꯁꯤꯗꯩꯁꯤꯗ ꯄꯨꯂꯞ ꯄꯨꯜꯂꯒ ꯍꯦꯛꯇ ꯂꯩꯔꯕꯅꯤ꯫ ꯌꯨꯝ ꯌꯧꯅꯕ ꯍꯣꯠꯅꯕꯗ ꯒꯥꯔꯤꯁꯤꯁꯨ ꯂꯥꯛꯇꯦ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯣꯡ ꯑꯁꯤꯁꯨ ꯄꯥꯊꯗꯦ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯀꯀꯥꯅ ꯂꯥꯛꯑꯣ ꯑꯩꯒꯤ ꯒꯥꯔꯤꯗ ꯀꯥꯈꯠꯂꯛꯎ, ꯑꯗꯨꯒ ꯄꯨꯂꯞ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯅ ꯀꯀꯥꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯈꯣꯏꯁꯨ ꯃꯁꯤꯅ ꯐꯔꯦ ꯍꯥꯏꯗꯅ ꯄꯨꯂꯞ ꯄꯨꯟꯅ ꯍꯦꯛꯇ ꯆꯪꯃꯤꯟꯅꯔꯛꯂꯦ꯫ ꯏꯃꯥꯟꯅꯕꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯑꯗꯨꯝ ꯂꯩꯍꯧꯔꯦ꯫ ꯑꯗꯨꯒ ꯑꯩꯒ ꯀꯀꯥꯒ ꯄꯨꯂꯞ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯂꯦ, ꯋꯥꯔꯤ ꯁꯥꯟꯅꯅ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯌꯨꯝꯗ ꯌꯧꯔꯛꯂꯦ꯫ ꯃꯗꯨꯗ ꯏꯃꯥꯒ ꯏꯆꯟꯒꯅ ꯃꯌꯣꯛ ꯊꯣꯛꯈꯤꯒꯦ, ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯈꯣ ꯍꯥꯏꯗꯅ ꯃꯌꯣꯛ ꯊꯣꯛꯂꯦ꯫ ꯃꯗꯨꯗ ꯑꯩꯁꯨ ꯆꯪꯂꯛꯑꯒ ꯏꯁꯥꯁꯤ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯏ꯫ ꯕꯕꯥꯗꯤ ꯂꯩꯔꯝꯗꯦ꯫ ꯃꯗꯨꯗ ꯑꯩꯅ ꯕꯕꯥꯗꯤ ꯀꯗꯥꯏ ꯇꯥꯟꯅ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯗꯅ ꯍꯪꯕꯗ ꯆꯤꯡꯗ ꯀꯥꯈꯤ, ꯃꯍꯥꯛꯀꯤ ꯂꯧꯇꯥꯡ ꯁꯪ ꯑꯗꯨꯗ ꯍꯤꯡꯈꯣꯜ ꯁꯝꯕꯜ ꯁꯦꯟꯅꯔꯤꯕꯅꯤ ꯍꯥꯏꯗꯅ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯅ ꯏꯃꯥꯗ, ꯏꯃꯥ, ꯃꯔꯛ ꯃꯔꯛꯇꯁꯨ ꯀꯨꯝꯃꯛꯇꯕ꯭ꯔꯣ? ꯀꯨꯝꯕꯨꯗꯤ ꯀꯨꯝꯃꯤꯗ, ꯑꯗꯨꯗ ꯑꯍꯤꯡꯁꯦ
ꯁꯟ ꯏꯔꯣꯏ ꯆꯪꯉꯒ ꯍꯦꯛꯇ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯗꯨ ꯆꯥꯊꯣꯛꯏ ꯍꯥꯏꯗꯅ ꯇꯧꯔꯤꯕꯅꯤ, ꯁꯦꯟꯅꯔꯤꯕꯅꯤ ꯏꯕꯨꯡꯉꯣ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ꯫ ꯏꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗꯩꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯆꯤꯡꯊꯛ ꯑꯁꯤꯗꯕꯨ ꯁꯟ ꯏꯔꯣꯏ ꯀꯥꯈꯠꯂꯒ ꯃꯆꯥꯛ ꯑꯃꯨꯛ ꯆꯥꯔꯕ꯭ꯔꯣ? ꯆꯥꯔꯕꯅꯤ꯫ ꯆꯤꯡ ꯑꯁꯤꯗꯁꯨ ꯃꯈꯣꯏꯅ ꯑꯄꯥꯝꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯈꯔ ꯃꯈꯩꯗꯤ ꯐꯪꯂꯕꯅꯤꯅ ꯑꯗꯨꯝ ꯀꯥꯈꯠꯇꯅ ꯆꯥꯕꯅꯤ꯫ ꯁꯟ ꯂꯣꯏꯔꯤꯕꯅꯤ ꯍꯥꯏꯗꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯐꯥꯖꯤꯟꯅꯒꯦ ꯍꯥꯏꯗꯤ ꯃꯄꯨꯅ ꯃꯆꯥꯛ ꯑꯃꯠꯇ ꯄꯤꯖꯗ꯭ꯔꯕꯅꯤꯅ ꯂꯝꯍꯥꯡ ꯇꯨꯝꯍꯥꯡꯗ ꯆꯠꯂꯒ ꯆꯥꯕ ꯍꯧꯔꯛꯂꯕꯅꯤꯅꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯕꯕꯥꯗꯨ ꯀꯨꯝꯂꯛꯏ, ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯑꯗꯨ ꯃꯍꯥꯛꯁꯨ ꯄꯨꯈꯠꯂꯕ ꯃꯇꯨꯡꯗ ꯆꯤꯡꯗ ꯀꯥꯈꯠꯈ꯭ꯔꯦ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯃꯅꯤꯡꯒꯤ ꯆꯤꯡꯗꯣꯜ ꯑꯁꯤ ꯌꯥꯝꯅ ꯄꯪꯋꯥꯡ ꯋꯥꯡꯕꯃꯛꯇꯤ ꯑꯣꯏꯗꯦ꯫ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯨ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯊꯥꯕꯅꯤꯅ ꯃꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯀꯥꯈꯠꯂꯒ ꯏꯪꯈꯣꯜ ꯁꯝꯕꯜ ꯑꯗꯨꯃꯛ ꯁꯦꯝ ꯈꯣꯠꯇꯅ ꯇꯧꯕ, ꯑꯗꯨꯒ ꯃꯅꯥ ꯃꯁꯤꯡ ꯊꯥꯕ ꯑꯁꯤꯅꯆꯤꯡꯕ ꯇꯧꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ, ꯕꯕꯥꯁꯨ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯏꯪꯈꯣꯜ ꯑꯁꯤ ꯑꯩꯅ ꯁꯪꯉꯨ ꯍꯥꯏꯗꯅ ꯑꯩꯅ ꯁꯪꯂꯝꯃꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕꯗꯨ ꯑꯃꯨꯛ ꯂꯥꯛꯏ, ꯑꯗꯨꯒ ꯑꯩꯒꯤ ꯆꯤꯡꯊꯛꯇ ꯃꯍꯥꯛꯅ ꯀꯥꯔꯛꯂꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯅ ꯏꯕꯥꯅꯤꯁꯤ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯟꯅꯕꯗꯨ ꯀꯨꯝꯊꯈ꯭ꯔꯦ꯫ ꯃꯗꯨꯗ ꯏꯃꯥꯅ ꯐꯣꯟ ꯇꯧꯔꯛꯂꯒ ꯅꯪ ꯉꯥꯏꯍꯥꯛꯇꯪ ꯀꯨꯝꯃꯛꯑꯒ ꯆꯥꯛ ꯏꯟꯁꯥꯡꯁꯤꯡ ꯑꯁꯤ ꯑꯃꯨꯛꯇꯪ ꯂꯧꯒꯦꯔꯥ? ꯅꯄꯥꯁꯨ ꯀꯥꯔꯛꯀꯗꯕꯗꯣ ꯃꯁꯥꯁꯤ ꯉꯝꯗꯗꯅ ꯂꯩꯔꯕꯅꯤꯅ ꯐꯔꯛ ꯑꯃ ꯏꯇꯥ ꯇꯥꯔꯦ ꯍꯥꯏꯗꯅ ꯏꯃꯥꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯍꯣꯏ ꯀꯨꯝꯃꯛꯀꯦ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯀꯨꯝꯃꯤ꯫ ꯏꯁꯥꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯑꯃ ꯀꯩꯒꯨꯝꯕ ꯑꯃꯠꯇ ꯊꯥꯖꯕ ꯃꯤꯁꯛ ꯅꯠꯇꯦ꯫ ꯕꯕꯥꯒꯤ ꯃꯁꯥꯗꯣ ꯈꯔ ꯃꯈꯩꯗꯤ ꯐꯒꯠꯄꯒꯨꯝꯅ ꯇꯧꯏ, ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯁꯤ ꯑꯩ ꯁꯪꯈꯣ ꯍꯥꯏꯗꯅ ꯕꯕꯥꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯍꯣꯏ ꯕꯕꯥ ꯍꯥꯏꯔꯒ ꯑꯗꯨꯃꯛ ꯄ꯭ꯔꯞ ꯀꯥꯔꯛꯂꯦ꯫ ꯑꯩꯅ ꯀꯥꯈꯠꯂꯛꯄ ꯃꯇꯝꯗ ꯐꯣꯟꯒꯤ ꯃꯨꯁꯤ ꯊꯥꯜꯂꯤꯕ ꯃꯩ ꯐ꯭ꯂꯥꯛꯁ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯊꯥꯜꯂꯒ ꯂꯥꯛꯏꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯧꯇꯥꯡ ꯁꯪ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯁꯣꯝꯗ ꯌꯧꯔꯝꯗꯥꯏꯒꯤ ꯃꯇꯝꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯁꯨꯔꯨ ꯅꯩꯔꯒ ꯂꯥꯛꯄꯒꯨꯝꯅ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯔꯛꯂꯦ꯫ ꯇꯨꯡꯂꯣꯝꯗ ꯃꯈꯣꯜ ꯀꯌꯥꯃꯔꯨꯝ ꯑꯃ ꯇꯥꯔꯛꯄꯗꯨꯗ ꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯅꯤ, ꯑꯗꯨꯒꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯩꯁꯨ ꯏꯁꯥꯗ ꯀꯩꯁꯨ ꯊꯣꯏꯅ ꯑꯃꯠꯇ ꯈꯟꯖꯤꯟꯕ ꯇꯧꯗꯅ ꯑꯗꯨꯃꯛ ꯂꯥꯛꯏ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯂꯧꯇꯥꯡ ꯁꯪ ꯌꯧꯔꯦ꯫ ꯑꯩꯁꯨ ꯆꯪꯁꯤꯜꯂꯒ ꯆꯥꯛ ꯑꯗꯨ ꯂꯥꯝꯂꯦ ꯍꯥꯏꯗꯅ ꯑꯩꯒꯤ ꯆꯥꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯆꯥꯔꯤ꯫ ꯃꯁꯤꯁꯨ ꯄꯨꯟꯁꯤꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯃꯅꯤ꯫ ꯁꯤꯁꯨ ꯑꯗꯨꯝ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯕ ꯖꯥꯠꯅꯤꯗꯅ꯫ ꯐꯔꯦ, ꯃꯁꯤꯗꯩꯁꯤꯗ ꯂꯩꯔꯒ ꯑꯩꯁꯨ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯃꯨꯛꯇꯤ ꯕꯕꯥꯅ ꯀꯌꯥꯝ ꯋꯥꯅ ꯍꯣꯠꯅꯕ ꯍꯥꯏꯕꯗꯨ ꯌꯦꯡꯂꯒꯦ ꯍꯥꯏꯗꯅ ꯑꯩꯁꯨ ꯑꯗꯨꯝ ꯑꯍꯤꯡ ꯇꯨꯝꯃꯗꯤ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯂꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯆꯤꯡꯃꯥꯟꯗ ꯇꯨꯝꯕꯁꯤꯗ ꯑꯩꯁꯨ ꯏꯁꯥꯁꯤ ꯀꯩꯅꯣꯝꯃꯗꯤ ꯇꯧꯔꯤꯕꯅꯤ꯫ ꯇꯧꯕꯇꯕꯨ ꯑꯩꯒꯤ ꯏꯁꯥꯁꯤ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯗꯅ ꯋꯥꯈꯜ ꯈꯜꯂꯒ ꯕ꯭ꯔꯁ ꯅꯨꯡ ꯂꯣꯏꯅ ꯇꯧꯊꯣꯛꯂꯤ꯫ ꯂꯧꯇꯥꯡ ꯁꯪꯅꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯇꯨꯂꯨ ꯄꯨꯈꯠꯇꯨꯅ ꯃꯊꯛꯇ ꯄꯨꯈ꯭ꯔꯤꯗꯒꯤ ꯄꯥꯏꯞ ꯁꯝꯂꯒ ꯃꯊꯛꯇ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯏꯁꯤꯡ ꯆꯥꯏꯅꯕ ꯍꯥꯏꯗꯅ ꯏꯁꯤꯡ ꯇꯣꯇꯤ ꯑꯃꯠꯇ ꯋꯥꯠꯇꯅ ꯊꯝꯃꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯇꯦꯡꯀꯤ ꯃꯆꯥ ꯑꯃꯁꯨ ꯆꯜꯂꯤ꯫ ꯃꯁꯤꯒꯤ ꯇꯦꯡꯀꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯤꯡ ꯁ꯭ꯇꯣꯔ ꯇꯧꯔꯒ ꯊꯝꯃꯤ, ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯏꯁꯤꯡꯁꯨ ꯑꯗꯨꯃꯛ ꯊꯝꯂꯤꯕꯅꯤ꯫ ꯅꯣꯡꯉꯥꯜꯂꯛꯂꯕ ꯃꯇꯨꯡꯗ ꯑꯩꯁꯨ ꯕ꯭ꯔꯁ ꯅꯨꯡ ꯂꯣꯏꯅ ꯇꯧꯊꯣꯛꯂꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯁꯨ ꯀꯩꯅꯣ ꯈꯔ ꯁꯪꯕ ꯌꯥꯕ ꯁꯪꯂꯕ ꯃꯇꯨꯡꯗ ꯏꯃꯥꯅ ꯐꯣꯟ ꯇꯧꯈꯠꯂꯛꯂꯦ꯫ ꯅꯪ ꯍꯧꯒꯠꯂꯕ꯭ꯔꯥ? ꯍꯧꯒꯠꯂꯛꯂꯕꯗꯤ ꯌꯦꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯏꯁꯤꯡ ꯆꯥꯏꯊꯣꯛꯂꯣ, ꯑꯗꯨꯒ ꯊꯕꯛ ꯑꯃꯨꯛꯇ ꯆꯠꯂꯨ ꯂꯥꯎ ꯍꯥꯏꯗꯅ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯀꯩ ꯊꯕꯛꯅꯣ ꯏꯃꯥ ꯍꯥꯏꯗꯅ ꯍꯪꯕꯗ ꯅꯄꯥꯁꯤ ꯒꯨꯂꯤ ꯑꯃꯨꯛꯇ ꯂꯩꯔꯨ ꯂꯥꯎ, ꯉꯔꯥꯡ ꯂꯩꯕ ꯒꯨꯂꯤꯗꯨ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯅ ꯏꯃꯥꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯗꯅ ꯊꯕꯛꯁꯤꯡ ꯑꯗꯨ ꯄ꯭ꯔꯞ ꯇꯧꯊꯣꯛꯂꯤ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯌꯨꯝꯗ ꯀꯨꯝꯊꯔꯛꯂꯤ꯫ ꯑꯗꯨꯒ ꯕꯕꯥꯒꯤ ꯒꯨꯂꯤꯗꯨ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯆꯤꯡꯊꯛꯇ ꯀꯥꯒꯦ ꯍꯥꯏꯗꯅ ꯇꯧꯔꯛꯄꯗ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯈꯠꯂꯤ꯫ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯀꯥꯎ ꯍꯥꯏꯗꯅ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯗꯅ ꯌꯥꯔꯦ꯫ ꯄꯨꯡ 1:30 ꯇꯥꯔꯛꯄ ꯃꯗꯨꯒꯤ ꯃꯇꯝꯗꯅꯤ꯫ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯄ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯔꯕ ꯃꯇꯨꯡꯗ ꯑꯩꯁꯦ ꯀꯥꯈꯠꯂꯛꯄꯅꯤ꯫ ꯁꯤꯡ ꯑꯁꯤꯁꯨ ꯈꯔ ꯃꯈꯩꯗꯤ ꯉꯝꯈꯠꯂꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯅꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯈꯔ ꯃꯈꯩꯗꯤ ꯆꯠꯂꯤ꯫ ꯑꯁꯨꯝꯅ ꯈꯔ ꯆꯠꯂꯕ ꯃꯇꯨꯡꯗ ꯁꯤꯡ ꯑꯗꯨ ꯀꯥꯈꯠꯄ ꯍꯧꯔꯛꯂꯕ ꯃꯇꯝꯗ ꯈꯔ ꯆꯤꯡꯊꯛ ꯑꯣꯏꯔꯞꯅ ꯅꯨꯄꯤ ꯑꯃ ꯃꯨꯁꯤꯟ ꯃꯨꯕ ꯃꯈꯩ ꯂꯦꯞꯄꯒ ꯎ ꯃꯔꯛ ꯑꯗꯨꯗ ꯂꯩꯕꯒꯨꯝꯅ ꯑꯩꯁꯤ ꯎꯔꯛꯄꯅꯤ꯫ ꯃꯗꯨꯗ ꯀꯅꯥꯅꯣ ꯁꯤꯡ ꯆꯟꯕ ꯀꯥꯔꯛꯄ ꯅꯨꯄꯤ ꯑꯣꯏꯔꯤ ꯖꯥꯠꯂꯥ ꯍꯥꯏꯗꯅ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯑꯗꯨꯒꯗꯤ ꯅꯨꯄꯤꯗꯣ ꯃꯍꯥꯛꯅ ꯂꯦꯞꯄꯤꯕ ꯄꯣꯖꯤꯁꯟꯗꯣ ꯃꯗꯨꯗꯒꯤ ꯁꯨꯡꯍꯦꯟ ꯍꯦꯟꯗꯦ꯫ ꯃꯥꯅ ꯂꯦꯞꯄꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯃꯁꯤꯃꯗꯤ ꯈꯨꯂꯦꯞꯁꯦ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏ꯫ ꯍꯥꯏꯐꯦꯠꯇꯪ ꯆꯪꯁꯤꯜꯂꯒ ꯌꯦꯡꯂꯨꯒꯦ ꯍꯥꯏꯗꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯌꯦꯡꯂꯨꯕꯗ
ꯅꯨꯄꯤꯗꯨ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦ꯫ ꯅꯨꯄꯤꯗꯨ ꯑꯃꯨꯛ ꯂꯩꯔꯝꯗꯕꯗꯨꯗ ꯑꯩꯒꯤ ꯏꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯔꯒ ꯋꯥꯈꯜꯁꯦ ꯖꯥꯠ ꯌꯥꯝꯅ ꯈꯜꯂꯤ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯑꯩꯁꯨ ꯋꯥꯈꯜꯗ ꯐꯅ ꯑꯗꯨꯃꯛ ꯈꯟꯗꯣꯛꯂꯒ ꯌꯨꯝ ꯃꯅꯨꯡꯗ ꯑꯗꯨꯃꯛ ꯆꯪꯁꯤꯜꯂꯛꯄꯅꯤ꯫ ꯃꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤ ꯑꯩꯁꯨ ꯐꯅ ꯑꯗꯨꯃꯛ ꯈꯟꯗꯣꯛꯂꯒ ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯂꯛꯄꯒꯤ ꯏꯁꯤꯡ ꯑꯃꯨꯛ ꯆꯥꯏꯔꯤ꯫ ꯑꯩꯅ ꯏꯁꯤꯡ ꯆꯥꯏꯔꯒ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯁꯨꯔꯣ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯑꯃ ꯈꯔ ꯃꯈꯥ ꯑꯣꯏꯔꯞꯅ ꯃꯤ ꯑꯃꯅ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯄꯅꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯍꯤꯡꯈꯣꯜ ꯑꯃꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯀꯀꯥ ꯑꯃꯒꯤ ꯍꯤꯡꯈꯣꯜ ꯑꯃꯁꯨ ꯂꯩ꯫ ꯍꯤꯡꯈꯣꯜ ꯑꯗꯨ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯈꯣꯏꯗꯤ ꯃꯔꯛ ꯈꯛꯇ ꯁꯪꯅꯩ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯔꯛꯇ ꯁꯪꯅꯕ ꯍꯤꯡꯈꯣꯜ ꯑꯗꯨꯁꯨ ꯈꯔ ꯂꯥꯞꯅꯕꯅꯤꯅ ꯑꯩꯁꯨ ꯋꯥꯈꯜꯗ ꯀꯩꯅꯣꯝꯃꯗꯤ ꯍꯥꯏꯐꯦꯠꯇꯤ ꯑꯗꯨꯃꯛ ꯈꯜꯂꯤ꯫ ꯇꯧꯕꯇꯕꯨ ꯑꯩꯁꯨ ꯋꯥꯈꯜꯗ ꯍꯥꯏꯐꯦꯠ ꯈꯟꯖꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯁꯥꯗ ꯀꯩꯁꯨ ꯊꯣꯏꯅ ꯍꯦꯟꯅ ꯀꯤꯕꯗꯤ ꯑꯃꯠꯇ ꯐꯥꯎꯗꯦ꯫ ꯁꯨꯔꯣ ꯆꯦꯜꯂꯒ ꯃꯤ ꯑꯃ ꯂꯥꯛꯄꯒꯨꯝꯅ ꯃꯈꯣꯜ ꯈꯔ ꯇꯥꯔꯛꯄ ꯃꯇꯧ ꯑꯗꯨꯗ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯑꯩꯁꯦ ꯍꯥꯏꯐꯦꯠꯇꯤ ꯈꯜꯂꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯂꯒ ꯌꯦꯡꯒꯦ ꯈꯜꯂꯒ ꯃꯅꯤꯡꯂꯣꯝꯗ ꯄ꯭ꯔꯞ ꯆꯠꯂꯤ꯫ ꯃꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯑꯩꯒꯤ ꯏꯁꯥꯗ ꯈꯔ ꯍꯥꯏꯐꯦꯠꯇꯤ ꯈꯟꯖꯥꯟꯅꯩ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯁꯥꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯝꯂꯔꯣꯏ ꯍꯥꯏꯗꯅ ꯃꯥꯏ ꯂꯩꯁꯤꯜꯂꯛꯄ ꯃꯇꯝꯗꯅꯤ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕ, ꯑꯩꯒ ꯑꯥꯗ ꯄꯨꯂꯞ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯏꯃꯥꯟꯅꯕꯗꯣ ꯃꯍꯥꯛ ꯂꯩꯔꯝꯃꯤ꯫ ꯃꯥꯁꯨ ꯋꯥ ꯑꯃꯇ ꯉꯥꯡꯗꯅ ꯑꯩꯒꯤ ꯇꯨꯡꯗ ꯂꯩꯔꯝꯕꯗꯨꯗ ꯑꯩꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯤ꯫ ꯃꯍꯥꯛꯅ ꯑꯩꯅ ꯈꯪꯕꯗꯨ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯀꯟꯅ ꯅꯣꯛꯏ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯏꯇꯥꯎ ꯔꯥꯖꯦꯟ, ꯅꯠꯇꯦ ꯑꯗꯨꯛ ꯌꯥꯝꯅ ꯈꯪꯉꯤꯗꯣ ꯀꯩꯒꯤꯅꯣ? ꯈꯪꯗ꯭ꯔꯗꯤ ꯀꯩꯅꯣ? ꯃꯤꯅ ꯁꯤꯗꯩꯁꯤꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗꯨꯗ ꯄ꯭ꯔꯞ ꯂꯥꯛꯑꯒ ꯍꯦꯛꯇ ꯏꯕꯣ ꯅꯪ ꯁꯤꯃ ꯅꯪ ꯆꯤꯡꯗ ꯀꯥꯈꯤ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯁꯤꯗ ꯑꯗꯨꯝ ꯂꯥꯛꯄꯅꯤꯗ꯫ ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩ ꯈꯪꯕꯨ ꯈꯪꯗꯦ ꯐꯖꯅ ꯑꯗꯨꯝ ꯁꯥꯕꯨ ꯁꯥꯔꯝꯃꯦꯅꯦ ꯃꯃꯥꯡ ꯊꯛꯀꯤ ꯃꯇꯝꯒ ꯍꯥꯏꯔꯒꯗꯤ ꯌꯨꯝꯒ ꯐꯖꯅ ꯊꯝꯗꯅ꯫ ꯑꯩꯁꯨ ꯁꯤꯗꯩꯁꯤꯗ ꯑꯍꯤꯡ ꯌꯥꯔꯛꯏꯕꯅꯤ ꯚꯥꯏ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯍꯣꯔꯦꯟ ꯑꯍꯤꯡꯗꯨ ꯁꯤꯗꯩꯁꯤꯗ ꯄꯨꯂꯞ ꯄꯨꯟꯅ ꯂꯦꯛꯃꯤꯟꯅꯔꯁꯤ ꯀꯩ ꯀꯥꯏꯒꯦ? ꯏꯇꯥꯎꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯅꯁꯨ ꯍꯣꯏ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯗꯣ ꯐꯃꯨꯡ ꯑꯁꯤꯗꯤ ꯌꯥꯝꯅ ꯄꯤꯛꯏ, ꯏꯕꯥꯅꯤ ꯇꯨꯃꯤꯟꯅꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯏꯃꯥꯟꯅꯕꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯟꯅꯕꯗꯨꯅ ꯑꯦꯔꯥ ꯊꯥꯔꯒ ꯇꯨꯃꯤꯟꯅꯔꯁꯨ ꯌꯥꯏꯗ ꯑꯗꯨꯒꯤ ꯋꯥꯕꯨꯗꯤ ꯀꯩꯅꯣ? ꯑꯗꯣ ꯇꯧꯕꯇꯕꯨ ꯍꯣꯔꯦꯟꯗꯤ ꯑꯍꯥꯎꯕ ꯑꯃꯗꯤ ꯆꯥꯁꯤꯗꯅ, ꯑꯗꯨꯒ ꯀꯩꯅꯣ ꯈꯔꯁꯨ ꯇꯧꯁꯤ, ꯌꯥꯕ ꯅꯠꯇ꯭ꯔꯣ? ꯑꯩꯁꯨ ꯌꯥꯏ ꯍꯥꯏꯗꯅ ꯏꯃꯥꯟꯅꯕꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛ ꯀꯨꯝꯊꯔꯨꯈꯤꯒꯦ, ꯀꯩꯅꯣ ꯈꯔ ꯂꯩꯕ ꯈꯣꯠꯄ ꯇꯧꯔꯨꯈꯤꯒꯦ, ꯁꯥ ꯉꯥꯁꯤꯡ ꯑꯗꯨꯁꯨ ꯈꯔ ꯂꯩꯔꯛꯀꯦ ꯍꯥꯏꯗꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯀꯔꯤ ꯆꯥꯁꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯅ ꯍꯪꯕꯗ ꯃꯈꯣꯡ ꯃꯔꯤ ꯄꯥꯟꯕ ꯑꯣꯏꯅ ꯆꯥꯁꯤ ꯍꯥꯏꯗꯅ ꯍꯥꯏꯔꯛꯑꯒ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯀꯨꯝꯊꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯃꯔꯣꯏ ꯃꯄꯥꯡ ꯀꯩꯅꯣ ꯈꯔ ꯁꯦꯝꯕ ꯁꯥꯕ ꯇꯧꯔꯕ ꯃꯇꯨꯡꯗ ꯏꯃꯥꯟꯅꯕꯗꯣ ꯂꯥꯛꯂꯦ꯫ KG ꯃꯈꯥꯏꯃꯨꯛꯇꯪ ꯊꯣꯡꯁꯤ ꯍꯥꯏꯗꯅ ꯃꯍꯥꯛꯅ ꯑꯣꯛ ꯂꯩꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯁꯦꯝꯕ ꯁꯥꯕ ꯇꯧꯔꯒ ꯊꯣꯡꯕ ꯈꯣꯠꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯣꯡ ꯑꯁꯤꯁꯨ ꯈꯔ ꯂꯥꯛꯄ ꯍꯧꯔꯛꯏ꯫ ꯅꯣꯡ ꯂꯥꯛꯄꯗꯨꯗ ꯏꯃꯥꯟꯅꯕꯗꯨꯅ ꯇꯨꯝꯃꯝꯗꯥꯏꯗ ꯅꯣꯡ ꯑꯁꯤ ꯍꯦꯛꯇ ꯖꯔꯝ ꯆꯨꯊꯔꯛꯂꯕꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ꯫ ꯃꯗꯨꯗ ꯏꯃꯥꯟꯅꯕꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯅ ꯅꯣꯡ ꯖꯔꯝ ꯆꯨꯊꯔꯛꯑꯒ ꯅꯨꯡꯉꯥꯏꯗꯣꯏꯕ? ꯑꯩꯗꯤ ꯀꯩꯁꯨ ꯊꯣꯏꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦ꯫ ꯏꯃꯥꯟꯅꯕꯗꯨꯅ ꯇꯨꯝꯃꯝꯗꯥꯏꯗ ꯅꯣꯡ ꯆꯨꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ, ꯆꯤꯡ ꯃꯥꯟꯒꯤ ꯂꯝꯅ ꯀꯣꯏꯕꯒ ꯅꯨꯡꯉꯥꯏꯗꯣꯔꯤꯕꯅꯤ꯫ ꯍꯣꯏ ꯌꯦꯡꯉꯁꯤꯁꯦ ꯍꯥꯏꯔꯒ ꯏꯕꯥꯅꯤꯁꯦ ꯈꯔ ꯃꯆꯥ ꯑꯃꯃꯝꯇ ꯄꯥꯏꯅꯔꯦ꯫ ꯇꯪꯈꯥꯏꯃꯨꯛꯇꯅ ꯌꯨꯗꯨꯁꯨ ꯄꯣꯔꯛꯂꯤꯕꯗꯣ꯫ ꯇꯨꯝꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯍꯌꯦꯡ ꯒ꯭ꯌꯥꯟ ꯇꯥꯅ ꯀꯣꯜꯂꯤꯛꯁꯤꯡ ꯑꯁꯤ ꯐꯦꯡꯉꯁꯤ ꯍꯥꯏꯗꯅ ꯏꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯔꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯨꯃꯗꯤ ꯇꯨꯝꯊꯅꯕ ꯍꯥꯏꯗꯅ ꯏꯕꯥꯅꯤꯁꯦ ꯇꯧꯔꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯔꯛꯇ꯭ꯔꯕ ꯃꯇꯝꯅꯤ꯫ ꯑꯩꯁꯨ ꯃꯤꯀꯞ ꯈꯪꯊꯣꯛꯊꯣꯔꯛꯂꯤ꯫ ꯅꯣꯡ ꯑꯁꯤꯁꯨ ꯈꯔ ꯄꯥꯊꯅ ꯆꯨꯔꯝꯃꯤ꯫ ꯃꯤꯀꯞ ꯊꯣꯔꯛꯄ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯅꯥꯀꯜꯗ ꯍꯧꯔꯤꯕ ꯎ ꯋꯥ ꯃꯌꯥꯝ ꯑꯁꯤ ꯄ꯭ꯔꯣꯛ ꯍꯦꯛꯇ ꯊꯨꯗꯦꯛꯂꯒ ꯃꯈꯥꯗ ꯂꯣꯏꯅ ꯍꯦꯛꯇ ꯙꯝ ꯂꯥꯎꯅ ꯊꯥꯗꯕꯒꯨꯝꯗꯅ ꯃꯈꯣꯜ ꯈꯔ ꯊꯣꯔꯛꯈꯤ꯫ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯍꯦꯛ ꯊꯣꯔꯛꯄꯗ ꯑꯩꯒꯤ ꯏꯁꯥꯁꯦ ꯄꯪꯀꯤꯗ ꯀꯤꯔꯛꯂꯤ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯀꯤꯕ ꯈꯣꯠꯄ ꯑꯃꯠꯇ ꯈꯪꯗ꯭ꯔꯒꯁꯨ ꯅꯨꯃꯤꯠꯇꯨꯃꯗꯤ ꯌꯥꯝꯅ ꯀꯤꯖꯩ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯁꯨ ꯏꯁꯥꯁꯦ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯃꯠꯇ ꯍꯦꯛ ꯇꯥꯖꯗ꯭ꯔꯕꯅꯤ꯫ ꯑꯩꯒꯤ ꯅꯥꯀꯣꯡꯅ ꯇꯥꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯅꯣ? ꯑꯀꯤ ꯇꯨꯖꯨꯡꯕ ꯑꯃꯠꯇ ꯌꯥꯎꯗꯕ ꯐꯥꯎꯗꯕ ꯑꯩꯁꯦ ꯉꯁꯤꯗꯤ ꯍꯦꯛꯇ ꯀꯤꯍꯜꯂꯤꯗ꯫ ꯑꯣꯟꯊꯣꯛꯄꯒꯤ ꯃꯇꯧꯅꯤ꯫ ꯁꯟ ꯏꯔꯣꯏꯁꯤꯡꯅ ꯍꯦꯛꯇ ꯅꯩꯊꯦꯛꯂꯤꯕ ꯖꯥꯠꯂꯥ? ꯇꯣꯔꯆ ꯑꯁꯤ ꯑꯃꯨꯛꯇꯪ ꯀꯥꯞꯂꯒ ꯃꯄꯥꯜ ꯊꯣꯛꯂꯒ ꯌꯦꯡꯂꯨꯒꯦ ꯍꯥꯏꯗꯅ ꯑꯩꯁꯨ ꯈꯨꯠꯇ ꯇꯣꯔꯆ ꯑꯃ ꯄꯥꯏꯔꯒ ꯃꯄꯥꯜꯗ ꯊꯣꯛꯂꯒ ꯌꯦꯡꯂꯨꯏ꯫ ꯑꯗꯨꯒꯗꯤ ꯃꯄꯥꯜ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯅꯤꯡ ꯁꯔꯨꯛꯂꯣꯝꯗꯁꯨ ꯍꯥꯏꯐꯦꯠ ꯀꯥꯞꯂꯒ ꯌꯦꯡꯂꯨꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯈꯔꯁꯨ ꯄꯥꯈꯠꯂꯤ꯫
ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯑꯩꯁꯨ ꯀꯩꯅꯣꯝꯃꯗꯤ ꯏꯇꯧ ꯇꯧꯔꯦ ꯍꯥꯏꯗꯅ ꯃꯅꯤꯡꯂꯣꯝꯗ ꯍꯥꯏꯐꯦꯠ ꯆꯠꯂꯒ ꯌꯦꯡꯂꯨꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ꯫ ꯏꯁ ꯑꯣꯟꯊꯣꯛꯄꯅꯤꯗ! ꯃꯅꯤꯡꯂꯣꯝꯗ ꯌꯦꯡꯕꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯇꯕ, ꯑꯗꯨꯒ ꯁꯣꯝꯗ ꯌꯦꯡꯉꯒꯁꯨ ꯀꯩꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯕ, ꯑꯣꯟꯊꯣꯛꯄꯒꯤ ꯃꯑꯣꯡ ꯃꯇꯧꯅꯤꯗ ꯍꯥꯏꯗꯅ ꯋꯥꯈꯜꯗ ꯈꯜꯂꯒ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗ ꯈꯔ ꯃꯈꯥ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯂꯥꯎꯅ ꯍꯦꯛꯇ ꯅꯩꯊꯦꯛꯂꯒ ꯆꯠꯄꯒꯨꯝꯗꯅ ꯃꯈꯣꯜ ꯑꯃ ꯇꯥꯕ ꯍꯧꯔꯛꯄꯅꯤ꯫ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯍꯦꯛ ꯇꯥꯔꯛꯄꯗ ꯃꯈꯥꯔꯣꯝꯗꯁꯨ ꯑꯃꯨꯛ ꯀꯥꯞꯊꯗꯨꯅ ꯌꯦꯡꯂꯨꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯣ, ꯃꯈꯥꯔꯣꯝꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯅꯩꯊꯦꯛꯂꯒ ꯆꯠꯂꯤꯕꯁꯤꯕꯨ ꯑꯣꯟꯊꯣꯛꯄꯒꯤ ꯃꯑꯣꯡ ꯃꯇꯧꯅꯤꯗ꯫ ꯍꯥꯏꯐꯦꯠꯇꯪꯗꯤ ꯀꯨꯝꯊꯔꯒ ꯌꯦꯡꯉꯨꯁꯤꯔꯥ ꯍꯥꯏꯗꯅ ꯑꯩꯁꯤ ꯃꯈꯥꯔꯣꯝꯗ ꯀꯨꯝꯊꯗꯨꯅ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯍꯥꯏꯐꯦꯠ ꯆꯠꯄ ꯍꯧꯔꯛꯂꯕ ꯃꯇꯝꯗꯅꯤ ꯑꯩꯒꯤ ꯇꯨꯡ ꯑꯗꯨꯗ ꯏꯃꯥꯟꯅꯕꯗꯨꯅ ꯇꯞ ꯂꯥꯎꯅ ꯐꯥꯔꯛꯂꯦ꯫ ꯑꯗꯨꯒ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯍꯪꯂꯛꯏ꯫ ꯑꯩꯁꯨ ꯏꯁꯥꯁꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯒ, ꯚꯥꯏ, ꯃꯈꯥꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯂꯩꯔꯤ, ꯑꯩꯗꯤ ꯏꯁꯥꯁꯤ ꯌꯥꯝꯅ ꯀꯤꯖꯩ꯫ ꯃꯗꯨꯗ ꯏꯃꯥꯟꯅꯕꯗꯨꯅ, ꯍꯩ, ꯀꯩꯗꯧꯔꯒꯦ ꯍꯥꯏ ꯋꯥꯅꯤ, ꯉꯁꯥꯏ ꯃꯈꯩꯗꯒꯤ ꯅꯩꯊꯦꯛꯂꯒ ꯃꯈꯥꯔꯣꯝ ꯑꯁꯤꯗ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯍꯦꯛꯇ ꯆꯠꯂꯤ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯁꯤꯒꯤ ꯂꯩꯔꯤꯕ ꯁꯤꯒꯤ ꯃꯅꯤꯡꯂꯣꯝ ꯑꯁꯤꯗ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯍꯦꯛꯇ ꯅꯩꯊꯦꯛꯑꯒ ꯑꯃꯨꯛꯁꯨ ꯆꯠꯂꯤ, ꯑꯗꯨꯒ ꯀꯅꯥꯅꯣ ꯍꯥꯏꯔꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯩꯗꯤ ꯏꯁꯥꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯍꯩꯅꯗ꯭ꯔꯦ ꯚꯥꯏ꯫ ꯑꯗꯨꯝ ꯍꯦꯛ ꯍꯥꯏꯕ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯟꯅꯕꯗꯨꯅ, ꯂꯥꯎꯁꯤ, ꯈꯔ ꯊꯨꯅ ꯆꯪꯁꯤ ꯍꯥꯏꯗꯅ ꯏꯕꯥꯅꯤꯁꯦ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯀꯗꯣꯝ ꯊꯪꯕ ꯁꯔꯨꯛꯇꯒꯤꯅꯣ ꯈꯪꯗꯦ, ꯁꯥ ꯀꯩꯒꯤ ꯑꯄꯨꯝ ꯑꯁꯥꯒꯤ ꯃꯅꯝ ꯂꯥꯛꯇꯨꯅ ꯏꯁꯥꯁꯤ ꯑꯣꯅꯤꯡ ꯁꯥꯅꯤꯡ ꯇꯧꯔꯛꯂꯤ꯫ ꯃꯗꯨꯗ ꯏꯃꯥꯟꯅꯕꯗꯨꯁꯨ ꯃꯅꯝ ꯑꯁꯤꯗꯤ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯅꯥꯇꯣꯟ ꯃꯦꯟꯁꯤꯜꯂꯒ ꯈꯥꯡꯂꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯤ ꯀꯩꯅꯣ ꯈꯔ ꯖꯥꯠ ꯖꯥꯠ ꯌꯥꯝꯅ ꯇꯧꯔꯦ꯫ ꯃꯐꯝ ꯖꯒꯥꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯍꯥꯏꯗꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯅꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯌꯥꯝꯅ ꯀꯞꯄ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯕ ꯍꯧꯔꯛꯄꯅꯤ꯫ ꯑꯄꯨꯝ ꯑꯁꯥꯒꯤ ꯃꯅꯝꯁꯤꯡ ꯑꯗꯨꯒ ꯃꯅꯝ ꯑꯗꯨ ꯍꯦꯟꯅ ꯅꯝꯁꯤꯜꯂꯨꯕꯗ ꯑꯩꯗꯤ ꯏꯁꯥꯁꯤ ꯊꯨꯛ ꯊꯨꯛ ꯂꯥꯎꯈꯠꯂꯛꯂꯤ꯫ ꯃꯗꯨꯗ ꯏꯃꯥꯟꯅꯕꯗꯨꯅ, ꯑꯁ, ꯅꯣꯡ ꯐꯥꯗꯣꯛ ꯀꯛꯆꯤꯡꯗ ꯀꯥꯔꯒ ꯂꯦꯛꯆꯕꯁꯤꯗ ꯑꯣꯟꯊꯣꯛꯅ ꯍꯦꯛ ꯀꯔꯟ ꯇꯥꯏꯗ꯫ ꯚꯥꯏ, ꯂꯥꯛꯑꯣ, ꯈꯔ ꯊꯨꯅ ꯀꯨꯝꯁꯤ, ꯅꯠꯇ꯭ꯔꯒꯅ ꯃꯅꯨꯡꯗ ꯈꯔ ꯊꯨꯅ ꯆꯪꯁꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯈꯥꯗ ꯀꯨꯝꯊꯕꯗꯣ ꯐꯔꯛ ꯇꯥꯒꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯏꯃꯥꯟꯅꯕꯗꯨꯗ ꯍꯥꯏꯔꯦ꯫ ꯃꯗꯨꯗ ꯏꯃꯥꯟꯅꯕꯗꯨꯅ, ꯑꯗꯨ ꯑꯣꯏꯔꯒꯅ ꯃꯅꯨꯡꯗ ꯈꯔ ꯊꯨꯅ ꯆꯪꯁꯤ, ꯑꯩꯗꯤ ꯃꯅꯝ ꯑꯁꯦ ꯌꯥꯝꯅ ꯍꯩꯅꯗ꯭ꯔꯦ, ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯏꯕꯥꯅꯤꯁꯤ ꯇꯨꯝꯊꯒꯦ ꯍꯥꯏꯗꯅ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯃꯅꯤꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯀꯣꯏꯆꯠ ꯆꯠꯇꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯍꯪꯒꯠ ꯍꯟꯊ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯍꯦꯛꯇ ꯇꯥꯕ ꯍꯧꯔꯛꯄꯅꯤ꯫ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯍꯦꯛ ꯇꯥꯔꯛꯄꯗ ꯏꯃꯥꯟꯅꯕꯗꯨꯁꯨ ꯇꯨꯝꯐꯝ ꯆꯥꯐꯝ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯍꯥꯟ ꯃꯈꯩ ꯁꯨꯃꯥꯏꯅ ꯇꯧꯕ ꯖꯥꯠꯂꯥ? ꯕꯕꯥꯍꯣꯏꯗ ꯑꯃꯨꯛꯇꯪ ꯐꯣꯟ ꯇꯧꯔꯒ ꯑꯃꯨꯛꯇꯪ ꯍꯪꯒꯦꯔꯥ ꯍꯥꯏꯗꯅ ꯏꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ, ꯕꯕꯥꯍꯣꯏ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯖꯔꯁꯅꯤꯗ, ꯑꯗꯨꯝ ꯂꯩꯔꯁꯤ, ꯅꯣꯡꯉꯥꯜꯂꯒ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯄꯣꯊꯥꯅꯕ ꯇꯧꯔꯁꯤ ꯍꯥꯏꯗꯅ ꯄꯣꯊꯥꯅꯕ ꯍꯥꯏꯗꯅ ꯇꯧꯔꯤꯉꯩ ꯃꯇꯝꯗꯅꯤ ꯊꯣꯡ ꯑꯁꯤꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯣꯡ ꯍꯥꯡꯗꯣꯛꯂꯣ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯗꯣꯡ ꯗꯣꯡ ꯂꯥꯎꯅ ꯍꯦꯛꯇ ꯊꯤꯟꯖꯤꯜꯂꯛꯄꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯏꯕꯥꯅꯤꯁꯤ ꯀꯤꯔꯒ ꯐꯃꯨꯡꯗ ꯄꯨꯂꯞ ꯇꯥꯁꯤꯜꯂꯒ ꯐꯝꯃꯒ ꯂꯩ꯫ ꯃꯄꯥꯜꯗꯁꯨ ꯅꯨꯄꯤ ꯑꯃꯅ ꯉꯪꯕꯒꯤ ꯃꯈꯣꯜ ꯑꯃ ꯂꯦꯞꯄ ꯂꯩꯇꯅ ꯄꯪꯉꯪꯗ ꯉꯪꯁꯤꯜꯂꯛꯂꯒ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯗꯣꯛꯂꯣ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯀꯧꯈꯥꯏꯒꯤ ꯇꯧꯕꯒꯤ ꯃꯑꯣꯡ ꯃꯇꯧꯒꯨꯝꯅ ꯁꯥꯐꯨ ꯀꯟꯅ ꯊꯣꯡ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯊꯤꯟꯖꯤꯜꯂꯛꯄꯅꯤ꯫ ꯃꯗꯨꯗ ꯏꯃꯥꯟꯅꯕꯗꯨꯅ, ꯀꯅꯥꯅꯣ? ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯆꯠꯂꯣ ꯑꯁꯤ ꯍꯥꯏꯗꯅ ꯂꯥꯎꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯉꯁꯥꯏ ꯃꯈꯩ ꯇꯧꯔꯝꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯃꯗꯨꯗ ꯏꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯑꯁ, ꯌꯨꯒꯤ ꯅꯤꯁꯥꯒ ꯂꯣꯏꯅ ꯍꯦꯛ ꯍꯜꯂꯦ꯫ ꯐꯅ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯖꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯤꯀꯞ ꯊꯣꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯖꯥꯠ ꯖꯥꯠꯀꯤ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯒ ꯇꯨꯝꯈꯤꯕꯁꯨ ꯅꯠꯇꯦ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯔꯤꯕꯁꯤꯕꯨ ꯑꯩꯕꯨ ꯃꯪ ꯑꯃ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯋꯥꯈꯜꯗ ꯏꯃꯥꯟꯅꯕꯗꯨꯅ ꯈꯜꯂꯛꯄꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯂꯦ꯫ ꯃꯗꯨꯗ ꯑꯩꯅ, ꯑꯩꯁꯨ ꯈꯪꯗꯦ, ꯑꯁ, ꯑꯣꯟꯊꯣꯛꯄꯅꯤꯗ, ꯉꯔꯥꯡꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯗꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯁꯤꯃꯗꯤ ꯃꯑꯣꯡ ꯃꯔꯤꯜ ꯑꯃ ꯏꯇꯥ ꯇꯥꯗ꯭ꯔꯦ ꯍꯥꯏꯗꯅ ꯏꯃꯥꯟꯅꯕꯗꯨꯒ ꯑꯩꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯑꯃꯨꯛꯁꯨ ꯐꯛꯂꯥꯡ ꯑꯁꯤ ꯍꯣꯒꯥꯏꯕꯒꯤ ꯃꯑꯣꯡ ꯃꯇꯧꯒꯨꯝꯅ ꯆꯥꯛꯁꯪꯂꯣꯝꯗ ꯇꯧꯔꯛꯄꯅꯤ꯫ ꯆꯥꯛꯁꯪꯂꯣꯝꯗ ꯀꯣꯔꯣ ꯀꯣꯔꯣ ꯂꯥꯎꯕ ꯃꯈꯩ ꯐꯛꯂꯣꯡ ꯑꯗꯨ ꯍꯣꯒꯥꯏꯕꯒꯤ ꯃꯑꯣꯡꯗ ꯇꯧꯈꯠꯂꯛꯄꯗꯨꯗ ꯑꯩꯁꯨ ꯄ꯭ꯔꯞ ꯊꯣꯛꯑꯒ ꯀꯩꯅꯣ ꯍꯥꯏꯗꯅ ꯌꯦꯡꯂꯨꯕꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯃꯄꯥꯜꯗꯒꯤ ꯆꯛ ꯆꯛ ꯂꯥꯎꯅ ꯃꯆꯤꯜ ꯇꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ
ꯊꯤꯜꯂꯛꯄꯒꯨꯝꯗꯅ ꯆꯛ ꯆꯛ ꯂꯥꯎꯅ ꯍꯦꯛꯇ ꯊꯤꯜꯂꯛꯄꯅꯤ ꯑꯗꯨꯕꯨ ꯆꯥꯛꯁꯪ ꯃꯅꯨꯡꯗ ꯐꯥꯎꯕꯗꯤ ꯐꯥꯎꯔꯛꯇꯦ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯏꯃꯥꯟꯅꯕꯗꯨꯗ ꯑꯩꯅ ꯚꯥꯏ ꯁꯤꯗ ꯑꯃꯨꯛꯇꯪ ꯂꯥꯛꯀꯦꯔꯥ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩ ꯀꯣꯛ ꯌꯥꯝꯅ ꯉꯥꯎꯔꯦ ꯚꯥꯏ ꯃꯗꯨꯗ ꯏꯃꯥꯟꯅꯕꯗꯨꯅ ꯉꯥꯏꯈꯣ ꯃꯐꯝ ꯖꯒꯥꯁꯤ ꯂꯥꯏꯐꯝ ꯇꯤꯟꯐꯝ ꯈꯔ ꯀꯟꯕ꯭ꯔꯥ ꯃꯗꯨꯃ ꯍꯥꯟꯅ ꯈꯪꯗꯕ ꯌꯥꯔꯣꯏꯗꯧꯔꯤ ꯑꯁ ꯑꯣꯟꯊꯣꯛꯄꯅꯤꯗ ꯅꯣꯡꯃ ꯐꯥꯗꯣꯛ ꯈꯛꯇꯪ ꯇꯔꯛ ꯂꯥꯛꯑꯒ ꯂꯦꯛꯆꯕꯁꯤꯗ ꯑꯁ ꯃꯁꯤꯒꯤ ꯃꯐꯝ ꯖꯒꯥꯁꯤ ꯅꯍꯥꯟ ꯃꯈꯩ ꯀꯩꯅꯣꯃꯗꯤ ꯏꯇꯧ ꯇꯧꯔꯝꯒꯅꯤꯗ ꯂꯥꯏꯒꯤ ꯃꯄꯥ ꯁꯣꯛꯄꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯅꯔꯣꯏꯗꯧꯔꯤꯗ ꯍꯥꯏꯗꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯈꯥꯔꯣꯝ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯅꯨꯄꯤ ꯑꯃꯅ ꯋꯥ ꯉꯥꯡꯅ ꯃꯔꯣꯟ ꯃꯔꯤꯁꯨ ꯑꯃꯠꯇ ꯈꯪꯗꯕ ꯋꯥꯉꯥꯡ ꯀꯌꯥ ꯃꯔꯣꯝ ꯑꯃ ꯉꯥꯡꯗꯅ ꯀꯣꯏꯆꯠ ꯆꯠꯄꯒꯨꯝꯅ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯔꯛꯂꯤ ꯁꯨꯔꯨ ꯅꯩꯗꯨꯅ ꯆꯠꯄꯒꯤ ꯃꯈꯣꯜ ꯀꯌꯥꯁꯤꯡ ꯑꯗꯨꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯀꯤꯕꯅꯁꯨ ꯌꯥꯗ꯭ꯔꯦ ꯑꯀꯤ ꯑꯈꯪ ꯀꯩꯒꯨꯝꯕ ꯑꯃꯠꯇ ꯈꯪꯉꯝꯗꯕ ꯑꯩꯁꯤ ꯑꯁꯨꯝ ꯇꯞꯅ ꯀꯤꯈꯠꯂꯛꯂꯦ ꯃꯗꯨꯗ ꯏꯃꯥꯟꯅꯕꯗꯨꯗ ꯏꯇꯥ ꯃꯈꯥꯔꯣꯝꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅ ꯁꯨꯔꯨ ꯅꯩꯔꯒ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯤꯕꯁꯤꯕꯨ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦꯗ ꯃꯗꯨꯗ ꯏꯃꯥꯟꯅꯕꯗꯨꯅ ꯍꯩꯅꯗ꯭ꯔꯕꯁꯨ ꯍꯩꯅꯗꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩꯔꯤꯒꯦ ꯑꯩꯈꯣꯏꯁꯨ ꯋꯥꯔꯁꯨ ꯋꯥꯅ ꯑꯗꯨꯝ ꯇꯨꯝꯊꯔꯁꯤ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯒ ꯀꯩꯅꯣ ꯈꯔ ꯈꯟꯅꯔꯁꯤ ꯍꯥꯏꯗꯅ ꯏꯃꯥꯟꯅꯕꯗꯨ ꯃꯍꯥꯛꯇꯤ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ ꯑꯩꯗꯤ ꯇꯨꯝꯕ ꯐꯅ ꯀꯨꯏꯅ ꯌꯥꯗꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯎꯏꯔꯨꯝ ꯁꯥꯔꯨꯝ ꯎꯏꯊꯕ ꯍꯧꯔꯛꯂꯕꯅꯤ ꯊꯣꯡ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯞꯅ ꯍꯥꯡꯗꯣꯔꯛꯂꯦ ꯑꯗꯨꯒ ꯃꯅꯨꯡ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯒ ꯃꯩꯁꯨ ꯈꯔ ꯃꯝꯇꯛ ꯇꯧꯕꯒ ꯍꯥꯏꯕꯗꯤ ꯊꯥꯜꯂꯤꯕ ꯃꯩ ꯑꯗꯨꯁꯨ ꯊꯥꯏꯅꯉꯥꯏꯒꯤ ꯕꯜꯕ ꯑꯗꯨꯅꯤ ꯑꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯑꯩꯅ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯁꯥ ꯃꯅꯥ ꯏꯐꯥ ꯐꯥꯔꯒ ꯏꯊꯥ ꯊꯥꯗꯣꯛꯂꯒ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯂꯧꯇꯥꯡꯁꯪ ꯑꯁꯤꯗ ꯅꯨꯄꯤ ꯑꯃ ꯐꯦꯔꯦ ꯍꯥꯏꯕ ꯃꯈꯩ ꯆꯪꯁꯤꯜꯂꯛꯂꯦ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯂꯥꯎꯒꯦ ꯈꯜꯂꯤ ꯑꯗꯨꯕꯨ ꯂꯥꯎꯕꯁꯨ ꯑꯃꯠꯇ ꯉꯝꯂꯝꯗꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯑꯩꯁꯤ ꯌꯥꯝꯅ ꯋꯥꯅ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯅꯨꯄꯤꯗꯨ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯑꯩꯒꯤ ꯈꯅꯥꯎ ꯑꯁꯤꯗ ꯒꯤꯠ ꯂꯥꯎꯅ ꯍꯦꯛꯇ ꯅꯝꯁꯤꯜꯂꯛꯄꯅꯤ ꯈꯅꯥꯎꯁꯤ ꯃꯦꯠꯈꯥꯏꯒꯦ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯄꯥꯏꯁꯤꯜꯂꯛꯏ ꯃꯗꯨꯗ ꯑꯩꯅꯁꯨ ꯁꯣꯔ ꯑꯁꯤ ꯍꯣꯟꯕ ꯉꯝꯅꯕ ꯍꯥꯏꯗꯅ ꯌꯥꯝꯅ ꯋꯥꯅ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯅꯨꯄꯤꯗꯨꯅ ꯑꯩꯒꯤ ꯏꯁꯥꯁꯤ ꯂꯃꯥꯡꯅꯔꯦ ꯑꯗꯨꯅ ꯑꯩꯒꯤ ꯏꯁꯥꯁꯤ ꯑꯃꯨꯛꯇꯪꯗꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯤꯌꯨ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯑꯩꯅ ꯃꯤꯀꯞ ꯊꯣꯔꯛꯄ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯏꯃꯥꯟꯅꯕꯗꯨꯅ ꯑꯩꯁꯤ ꯍꯧꯗꯣꯛꯂꯦ ꯑꯩꯁꯤ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯒ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯏꯃꯥꯟꯅꯕꯗꯨꯅ ꯚꯥꯏ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯑꯁ ꯑꯩꯒꯤ ꯏꯁꯥꯁꯤ ꯚꯥꯏ ꯌꯥꯗ꯭ꯔꯦ ꯑꯩ ꯀꯤꯅ ꯇꯨꯝꯈꯤꯕꯅꯔꯥ ꯀꯩꯅꯣ ꯃꯪꯗꯁꯨ ꯅꯨꯄꯤ ꯑꯃꯅ ꯂꯥꯛꯑꯒ ꯈꯅꯥꯎꯁꯤꯗ ꯍꯦꯛꯇ ꯇꯤꯀꯠꯇꯅ ꯅꯝꯁꯤꯜꯂꯛꯏ ꯑꯗꯨꯒ ꯀꯩꯅꯣ ꯃꯔꯣꯟ ꯃꯔꯤ ꯀꯩꯅꯣ ꯈꯔꯁꯨ ꯍꯥꯏꯔꯝꯃꯤ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯇꯧꯕꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯔꯝꯃꯤ ꯅꯨꯄꯤꯗꯣ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯑꯃꯠꯇ ꯈꯪꯗꯦ ꯃꯁꯛ ꯃꯁꯥꯁꯨ ꯑꯃꯠꯇ ꯂꯧꯐꯝ ꯈꯪꯗꯦ ꯈꯔ ꯃꯁꯥꯗꯨꯁꯨ ꯑꯄꯨꯝ ꯑꯁꯥꯒꯤ ꯃꯅꯝ ꯈꯔꯁꯨ ꯅꯝꯃꯤ ꯑꯁꯨꯝꯅ ꯏꯃꯥꯟꯅꯕꯗꯨꯗ ꯍꯥꯏꯕꯗ ꯏꯃꯥꯟꯅꯕꯗꯨꯅ ꯚꯥꯏ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯉꯁꯥꯏꯒꯤ ꯑꯄꯨꯝꯕ ꯃꯅꯝ ꯑꯗꯣ ꯑꯩꯁꯨꯈꯔ ꯆꯤꯡꯅꯩ ꯁꯥ ꯀꯩꯒꯤ ꯑꯄꯨꯝꯕ ꯃꯅꯝ ꯑꯣꯏꯔꯕꯗꯤ ꯈꯔ ꯃꯈꯩꯁꯨ ꯐꯒꯗꯕ ꯑꯗꯣ ꯐꯔꯦꯁꯤ ꯑꯃ ꯑꯣꯏꯖꯔꯕꯁꯨ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯇꯨꯝꯂꯁꯤ ꯍꯥꯏꯗꯅ ꯅꯨꯃꯤꯠꯇꯨꯃꯗꯤ ꯀꯤꯅ ꯑꯗꯨꯃꯛ ꯇꯨꯝꯂꯦ ꯅꯣꯡꯉꯥꯜꯂꯛꯂꯕ ꯃꯇꯝꯗ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯕꯗ ꯕꯕꯥꯅ ꯃꯁꯥꯁꯨ ꯈꯔ ꯅꯨꯡꯉꯥꯏꯔꯛꯂꯕꯅꯤನ ꯃꯥ ꯑꯣꯏꯅ ꯁꯪꯕꯤꯔꯒꯦ ꯅꯈꯣꯏ ꯌꯥꯝꯅ ꯀꯤꯔ ꯃꯥꯜꯂꯦ ꯍꯥꯏꯗꯅ ꯕꯕꯥꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯑꯩꯅ ꯅꯠꯇꯦ ꯕꯕꯥ ꯀꯤꯕꯒꯤ ꯋꯥꯕꯨꯗꯤ ꯀꯩꯁꯨ ꯀꯤꯗꯦꯗ ꯑꯗꯨꯗ ꯉꯔꯥꯡ ꯇꯧꯔꯛꯏꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯣ ꯅꯠꯇꯦ ꯕꯕꯥꯅ ꯍꯥꯟꯅ ꯁꯪꯂꯤꯉꯩ ꯃꯇꯝꯗ ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯕ꯭ꯔꯥ ꯑꯩꯅ ꯑꯗꯨꯝꯅ ꯍꯪꯂꯨꯕꯗ ꯕꯕꯥꯅ ꯍꯥꯏꯔꯛꯈꯤ ꯅꯍꯥꯟ ꯃꯈꯩꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯗꯕꯅꯤꯗ ꯇꯧꯁꯨ ꯇꯧꯗꯦ ꯑꯗꯨꯕꯨ ꯅꯪꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯇꯧꯔꯤꯗꯨꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯑꯗꯨꯒ ꯑꯄꯨꯝ ꯑꯁꯥꯒꯤ ꯃꯅꯝ ꯅꯝꯃꯤ ꯍꯥꯏꯔꯤꯕꯗꯨꯅ ꯀꯔꯤꯅꯣ ꯕꯕꯥ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯃꯠꯇ ꯇꯥꯗꯦ ꯉꯔꯥꯡꯗꯨ ꯏꯃꯥꯟꯅꯕꯒ ꯑꯩꯒ ꯄꯨꯂꯞ ꯄꯨꯟꯅ ꯀꯩꯒꯨꯝꯕ ꯈꯔ ꯆꯥꯁꯤ ꯍꯥꯏꯗꯅ ꯆꯥꯕꯅꯤ ꯆꯤꯡ ꯃꯥꯟꯒꯤ ꯂꯝ ꯑꯣꯏꯕꯗꯨꯗ ꯅꯈꯣꯏꯅ ꯑꯍꯥꯟꯕ ꯆꯤꯡ ꯃꯥꯟꯒꯤ ꯂꯝꯗ ꯂꯦꯛꯄꯒ ꯃꯗꯨ ꯇꯧꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯕ ꯌꯥꯏ ꯅꯍꯥꯟ ꯃꯈꯩ ꯑꯩꯅ ꯂꯩꯕ ꯃꯇꯝꯗꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯔꯛꯇꯦꯗ ꯕꯕꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯅꯁꯨ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ ꯕꯕꯥꯁꯨ ꯃꯁꯥꯁꯤ ꯉꯝꯂꯦ ꯕꯕꯥꯁꯨ ꯃꯊꯛꯇ ꯇꯨꯝꯂꯒꯦ ꯍꯥꯏꯗꯅ ꯃꯊꯛꯂꯣꯝꯗ ꯀꯥꯈꯠꯂꯒ ꯇꯨꯝꯈꯤ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯛꯂꯕ ꯃꯇꯝꯗ ꯕꯕꯥ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯉꯔꯥꯡ ꯇꯧꯔꯛꯄ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯦꯛꯇ ꯇꯝꯃꯤ ꯕꯕꯥꯁꯨ ꯑꯩꯈꯣꯏꯗ ꯇꯧꯔꯛꯄ ꯃꯑꯣꯡꯗꯣ ꯃꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯑꯗꯨꯝ ꯇꯧꯔꯛꯏ ꯍꯥꯏ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯕꯕꯥꯁꯨ ꯃꯁꯥꯗꯣ ꯀꯩꯒꯨꯝꯕ ꯑꯃꯗꯤ ꯂꯩꯔꯦ
Ngarangdi sak sana sana pu masama namado hekta sara samba makai manam yamna namthi. Tumthaba pakna yade. Ngarangdi aidi duk tharaga tumlabani. Aduga hingi pungani makai tarakpa madugi matamdana muksu. Makha thangba saruga somsidagi kanagumbu nupi mana yamna kana kappa laubagi makhola matarai. Babagi wafam asidai nasu. Baba, ai kaigumba mata haizage. Hana babana lairakpada kasu thudokpa amata tawde hairaga hanta marak tawraiba mawng matawsing asi amuktangdi yengthokpana phatloidra. Madusu sumi. Ado yengthoksi. Ado tasena hairabada masi hanadi kasu thudokpa amata tawdabani. Babagi wafam aduda aina hana kasu thudokpa amata tawdragasu hanta marak asi babadasu tawi aingondasu tawi. Aduna tawriba thawdoksing ase muktangdi yengthokpanadi phabani. Haina numit nini humni mukti mathaklomda tumdre babasu aisu. Aduna ising sairamdai khaktada dumak kakhatli. Numidang wairamgi matam aduda pumnamgi manam masiso hekta laitafam khangdi sasi oning saningba dum tawi. Aduna aikoina numidangi matam simadi yumda dum kumtharaga tumlabani. Haptamuk lairaba matungda singda singchanba kaba laikagi ine kharana afing aphayoina prap kumtharakle. Aduga mathaklomda kaigumba nupi amagi asiba haksang oiba saban oina tawba ama taraga lehore haidana makoina pauk tammi. Maduda laikagi club ki nahasing tawraga ahalaman singa pulap tawraga ikhose prap ka khatlaga yinglubada singthaklomda nupi gi saban oina tawba nupi gi figure amada pathapum tharaba haksangda taraga leirami. Tawriba mawng matawsing asida ikhoi mayam asingakpana khamthengli. Nupidusu masa aga amata khangdre. Laikagi ahalaman sing amadi club ki nahasingna kanano haidana hangnarai. Adubu laikaida mi mangkiba khwakiba amata su leitabanina aikoisu khangde haidana loina hainari. Masigi matungda aikoisu pau mi mangkibagi pausing asi atopa laikaida khara sandoi. Tasengna hairabada aikoidi khungkangi lamoibanina atopa lamda internet marang kaina phanglabasu aikoigi lamjaga simadi internet marang kaina phangba haibadu madi oiramde. Tawar sumatik sana amata yungde. Bazar pamba lamdadi yungi. Aduna pau mathang pinakraba matungda thangnaba laikaidagi nupi amagi haksang oiraga leirami. Numi kharani thiba khangdre haidana makhoisu koithi thinarami. Asiba haksang ado pathapum dharabanina polistaga pau amata piragumsi aikogi imungni. Aduna mahak sanda marakse khara khatna sainaba khara thoki. Imung manunggi nungainadaba khara leki. Otpa naibadi amata tawkhidi haidana makhoina hairaki. Asumna nupi mayumga kaikeno kharasu khana sainaba kharasu thoki. Adubu makha tana aikoidi kaikumba amata khangkhidre. Maduna maram oiduna makhoisu asiba haksang ado putharaga poloikhrabani. Masigi matung phawbada dumak tamnabasi lepa leiti. Matang matam sana aikoisu ising saibadi dumak kabani. Babasu asiba haksang asi puthakhlabanina hanagi matawgumna ahing yarekpa dumak tawragi haidana babana hairaki. Maduda imana supakatuna matam khara khajikangdi yengkho haidana imana hairami. Maduda babana yani ipai sa tuminarugi nakhoi kaisu thoidokpa amata tawroi haidana babana imada themlammi. Adumoina ma baba ibani ahingda tumba kabada nahan makai tawkiba mawng matawsing ado maduga sap manaba mawngda suru naithekpa aduga koibada kanagumba nupi amana murum solaga sapagumba asigumba kiraba khonjel mayam asi lepa leitana dumak tarakpani. Ahingi matam aduda babadi susu kamduna dumak tumli. Aidi sasi tumthabaga amata hek yadre. Makholsing aduna sumasum henmalakpaduda babase aina hawdoage khallaga baba haidana hawdoi. Babana aingonda kaidawrage haidana hanglakpada aisu thoiba tariba khonjel mayam sing adu loina tambada babana hairaki. Ibunga electric mai thalagasu dhukumba ma thansi maduna khwaidagi pharani haidana baba ibani dhuk amasu khatli aduga thongbana duda yungi akoibada sapagi makhol sing adasu lepa leitana dumaktai aduga ikhogi hingkhol asida sani roi sangsilaga suru naitheklaga mana masing adu phuktok tana sabagi makhol asisu amuk takhalakpani. Maduda babana haipetang thoaga yungusi taraiba makhol mayam asi karino ai gyamenga mata tadre haidana baba ibani haipetang thoaga yungubada kanagumba mata su leiramde. Tawbadabu makharom thangba sarugadomda nupi amana yamna kana laubagi khonjel simadi lepa leitana amuk tarakpani. Babana thubada kitang thuna sangsilasi aduga thong adu thingsilaga tumtharasi haidana
ꯊꯣꯡ ꯑꯗꯨ ꯊꯤꯡꯖꯤꯜꯂꯒ ꯇꯨꯝꯊꯅꯕ ꯍꯥꯏꯗꯅ ꯇꯧꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯃꯅ ꯀꯞꯄ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯒ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯛꯄꯅꯤ꯫ ꯅꯣꯡꯉꯥꯟꯕ ꯐꯥꯎꯕꯗ ꯑꯩꯈꯣꯏꯁꯦ ꯋꯥꯔꯁꯨ ꯋꯥꯅ ꯈꯥꯡꯂꯤ, ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯒ ꯃꯥꯏꯕ ꯑꯃ ꯀꯧꯔꯕ ꯃꯇꯨꯡꯗ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯑꯃ ꯈꯣꯏꯔꯝꯍꯜꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯥꯏꯕꯗꯨꯅꯁꯨ ꯍꯥꯏꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯁꯤꯈꯤꯕꯅꯤꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯤꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯅꯤ, ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯊꯧ ꯇꯧꯈ꯭ꯔꯕꯅꯤꯅ ꯃꯈꯥ ꯇꯥꯅ ꯑꯃꯠꯇ ꯇꯧꯔꯛꯂꯔꯣꯏ ꯍꯥꯏꯗꯅ ꯃꯥꯏꯕꯗꯨꯅꯁꯨ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯕꯕꯥꯒ ꯏꯕꯥꯅꯤ ꯅꯣꯡꯃ ꯀꯥꯟꯅꯗꯅ ꯂꯦꯛꯃꯤꯟꯅꯕ ꯆꯥꯃꯤꯟꯅꯕ ꯑꯗꯨꯃꯛ ꯇꯧꯔꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕꯗꯨꯁꯨ ꯃꯔꯛꯇ ꯂꯥꯛꯑꯒ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯗꯨꯗ ꯇꯨꯝꯕ ꯆꯥꯕ ꯑꯗꯨꯃꯛ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯁꯨ ꯗꯦꯜꯂꯤꯗ ꯆꯠꯂꯒ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯩꯁꯦ ꯊꯣꯛꯂꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯃꯆꯥ ꯑꯃꯗꯤ ꯇꯧꯖꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯒꯤ ꯂꯝ ꯑꯁꯤꯁꯨ ꯒꯥꯔꯤꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯊꯝꯂꯤ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯐꯣꯟ ꯏꯟꯇꯔꯅꯦꯠꯁꯤꯁꯨ ꯐꯖꯅ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯂꯤ, ꯇꯋꯥꯔ ꯃꯇꯤꯛ ꯆꯥꯅ ꯌꯨꯡꯂꯤ, ꯂꯝꯕꯤ ꯊꯣꯡꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤ꯫ ꯍꯥꯟꯅꯒ ꯍꯥꯏꯔꯒꯗꯤ ꯌꯥꯝꯅ ꯑꯑꯣꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯒ ꯑꯃꯅ ꯑꯗꯣꯝꯒꯤ ꯏꯁꯥꯗ ꯊꯣꯛꯄ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡ ꯂꯩꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯤꯊꯣꯛꯆꯔꯤꯕ WhatsApp ꯅꯝꯕꯔ ꯑꯁꯤꯗ ꯊꯥꯕꯤꯔꯛꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯃꯌꯥꯝ, ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯕꯅꯤꯅ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯁꯤ꯫ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ꯫